Matamamada chahi chupai ising watana chelamba puwariga sagonariba Nambol Turelgi Horafam Oiriba Chingsang Singdegi ising Gentharakpa Lepkibana Turelasi ising Kangtharakle Turel Kangtharakpa Asana Miam the Isingi Awaba Mayok Nahale Hiramasada Impact News Manipur correspondent Dr. Huidrom Romendagi Akanaba Pauda Mama I know you like any from a pharmacy, why is Hago Narva, Nambol Turiandani, Turil si Nambol Kaitelgi Makhat of the Sarukta, Chili, Aduka Sahiba Taragi Mamang the day, Hybrid Turielasi, Sahiyamagi, May Jun, Hybermatam Asikata, Ishing Yamna Lake, Ishing Kangi, Adubu Sahimari Magagi Mamang the Horaga, February, March, High or Turil, Singasik Bahor, Turil, Ishingasi, Mamang the Amol Kayalem, the other city, Amol kind of ship and material hybrid way. Nambol Kakinda, Kakel Pamba, Nayon, the Imasuna, hybrid to the city, Shin Sholaga, Nutigi, Nasin Sidanava, Mokogi, Nagi, Lubak Sungana, Tagadaram Sunda, Shin Zainabagi, or in Sine, Adu Nasidi, to realize that Amolakai, Mayam, Kapam Maram, Waraga, Shin Kangmati Mataka, Shin Lake, the Bataki, Yam Select the Bataki, Amor Panat Halava, Shin hybrid way. Turienje. Koidi nga yombanina nga yombagi isingjidi sijanada yadabanina akoi nungtigi sijanari adubu isingde laisalaktre aduna asomdagi sendarakadausu singdadi uwa haudrabne yanthatlabanina aduna isingde laktre aduna akoi ayang ware aduna kano turienda isingje phananaba phata hauti thadabirakanu 농사기 그릇이 가이드는 위다 먹다 와야 탑비가누 맘디 environment에 출포되기 것이디 바자 분홍 것이 아와버지 반카이다 난슬럭라버니 무통 그림은 샤이샤기 독당니 하이나 간비르가 와 타전 비우 로이나나 넘볼 코리안기 나기였다 따비리바 바자 분홍망나 하tta hobdi amol akayasi yare bumakai nambol tutorial haiba tutorial sida langthap diganu catchment area na khangnariba chingi lamdam sida tawriba activities kudi ma haitareko masi akoi tampak su madugi result phangduna hari hokiba sahi akoi khara sida sahi manga tras da koina Manipur da song na issue ina ngangnariba poppy cultivation gi oiba kaitare poppy thabagi edum basana bi ma lakpasi sida sumna thaba khak na tara madu thana bo hona bada madu preparation matam da we design mayam koina pi hitak mayam makhal makhara mayam sinadna madu land preparation to matam da sinagiba chemical sing da madu residue na lebini lem na mangunate badna soil gi koi stability ma handhala kanda koi lebak le house ji khyaw khyaw la holaga ising kanghanba ma top soil da ising in le handaba aduga amaga mo samjana handaba yamna lengoi gi mo da khyaw khyaw la hanbagi posma ohen batna tana madu lehiba chemical sing do mong sura kanda madu ising oina puthara kanda koi tampak le riba turienda natagna pata sunga soiden laktoina herba Tinlida se tinlida amdi napi hidak se mamri khangnar mangatni mawda yamna carcinogen aba cancer am nagan ba dugumba chemical mayam heavy metals and khangre mayam se sab agrochemical products sing herba akoi napi hidak sing se mafam asigi nioi singna amasung akhang ahina hongdorpugi matungina turil asigi hofam oiriba chingsang parengda horamba uwasing yantak khibna marum oirga ising chawbu matamdana ising ka hena matam amada chentharaktuna Turil imai thanna chenba lairamban kaiba ising chawba kaya thokli impact news gi ma paudam deriba Huidrom Roman Nambol Turil